ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯅꯥꯃꯤꯀꯥ, ꯋꯥꯔꯤ ꯃꯃꯤꯡꯅ ꯂꯤꯛꯂꯤ ꯃꯅꯨꯡꯗ ꯌꯥꯎꯕꯤ ꯂꯤꯛꯂꯥꯏꯉꯥꯟꯕꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯇꯝ ꯑꯃꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯀꯧꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯤ, ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯊꯤꯟ ꯐꯥꯎꯔꯛꯂꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯃꯍꯥꯛ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯅꯣꯡꯊꯥꯡ ꯀꯧꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯛꯄ ꯑꯁꯤ ꯆꯍꯤ ꯐꯅ ꯌꯥꯝꯂꯛꯂꯤ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯊꯥꯡ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯋꯥꯐꯝ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯈꯪꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯔꯛꯏ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯅꯆꯥ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯅꯤꯡꯊꯧꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯏꯆꯥꯅ ꯏꯄꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ? ꯆꯤꯡꯅꯕ ꯂꯩꯇꯅ ꯏꯄꯥꯒꯤ ꯏꯐꯝꯗ ꯇꯝꯃꯨ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯍꯧꯖꯤꯛ ꯂꯨꯍꯣꯡꯂꯒꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯈꯟꯅꯕ ꯌꯥꯔꯕ ꯋꯥꯐꯝꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯕꯗꯨꯕꯨ ꯀꯅꯥꯅꯣ? ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯏꯀꯥꯏꯅ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯃꯃꯥꯡꯂꯣꯝ ꯊꯪꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯊꯥꯡꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯛꯄ ꯆꯍꯤ ꯐꯅ ꯌꯥꯝꯂꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯜꯂꯁꯤ, ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯍꯔꯥꯎꯅ ꯌꯥꯕꯤꯌꯨꯀꯣ꯫ ꯃꯆꯥꯅꯨꯄꯤꯅ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯊꯥꯡ ꯄꯜꯂꯛꯄꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯗꯨ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯊꯥꯡ ꯍꯥꯏꯕ? ꯃꯍꯥꯛꯀꯗꯤ ꯅꯪꯒ ꯀꯩꯗꯧꯅꯨꯡꯗ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯔꯥꯖꯀꯨꯃꯥꯔ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯑꯃꯠꯇ ꯈꯟꯗꯗꯅ ꯅꯣꯡꯊꯥꯡꯕꯨ ꯈꯜꯂꯤꯕꯗꯤ? ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯞꯇꯅ ꯈꯨꯝꯂꯛꯏ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯃꯍꯥꯛ ꯌꯥꯝꯅ ꯐꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯊꯧꯒꯜꯂꯣꯟ ꯅꯤꯡꯊꯤꯅ ꯈꯪꯕ, ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯅ ꯑꯄꯥꯝꯕ ꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯍꯦꯛꯇ ꯈꯜꯂꯨ, ꯑꯗꯨꯒ ꯅꯣꯡꯊꯥꯡꯗꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯋꯥꯐꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯁꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯑꯩ ꯃꯍꯥꯛꯀ ꯅꯠꯇꯅ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ, ꯃꯍꯥꯛ ꯈꯛꯇꯒ ꯂꯨꯍꯣꯡꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯐꯣꯟ ꯀꯟꯈꯠꯅꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤ ꯈꯨꯗꯥꯡꯗꯨ ꯇꯥ ꯄꯥꯏꯔꯒ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯂꯩꯀꯣꯜ ꯂꯩꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯁꯤꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯅꯨꯡꯅ ꯍꯩꯗꯨꯅ ꯁꯦꯝꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯏ꯫ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯇꯣꯟꯗ ꯂꯤꯛꯂꯤꯅ ꯁꯥꯕ ꯃꯇꯨꯝ ꯇꯥꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯂꯩ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯃꯄꯥꯒꯤ ꯋꯥꯕꯨ ꯊꯧꯑꯣꯏꯗꯕ, ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ, ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕꯤ, ꯅꯪ ꯉꯁꯤ ꯈꯪꯒꯅꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯃꯇꯨꯝ ꯇꯥꯕ ꯂꯤꯛꯂꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯍꯤ 6 ꯆꯨꯞꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗꯨ ꯃꯁꯤꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯗ ꯅꯥꯟꯊꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯃꯇꯨꯝ ꯇꯥꯕ ꯂꯤꯛꯂꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯅ ꯐꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯕꯁꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯃꯥꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯂꯤꯛꯂꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯅꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯂꯤꯛꯂꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯄꯥꯟꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯂꯤꯛꯂꯤꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯎꯕ ꯈꯪꯕ ꯉꯝꯂꯝꯗꯦ꯫
aduga khonjel tabusu ngamlamde. Asumna liklai nganbina phana kana law kongduna mi tanaba kauzarabasu kananasu mabu ubi tabikhidre. Upai leitraba liklai nganbi mathanda kaptuna haizai. Sahi ahum haibase asuki matik sake. Sahi ahum se kairabadi thang na aibu soidana kaukragani. Asumna liklai nganbina kaptu leiringai khanghaudana magi manak aduda jinglai masa mathorai. Madu ubada liklai nganbi ngakpaga kibagana kham thengkhre. Liklai nganbi ya ki mataw aduda jinglai aduna phagi tawdun hairai. Aidi khara thengdokredana nangdi kanano? Rajkumar liklai nganbina khumlai. Ai konung asigi ningthaugi masanupi Rajkumar liklai nganbi thakti kanano? Jinglai aduna khumlai. Ai mafam asibu senanaba leibani madam koire. Aina mafam asi leiraklibusidhi ado nahakti mafam asida mataw karamna laklibano? Liklai nganbi jinglai wang aduda yamna nungaitana hairai. Aigi ipa ibu ningthauna aibu mana haiba indi haibagidamak aibu mafam asida chahi hum leinabagidamak thambiramani. Aigi nusiba mahak aduga punsi lei punsi amlaki luhonglagi haibagidamak nupa adubu ipana pamdabagidamak aibu asumna thambiramlibani. Liklai nganbigi wafam aduda jinglai adusu yam nungaizaramde. Liklai nganbina makha tana hairai. Aibu mafam asidagi thokhinaba nahakna mateng amukta pangbiyu. Aibu mafam asidagi amukta thokanbiyu. Jinglai adu yamna upai leitaba maithongna khumlai. Aidi sumnatagi mafam asibu ngaksenba nangbu nungaina thamba nangna saningba asa thaksing pizaba asi khakdani. Aina nangbu mafam sidai thadokpadi aina kaidongnungna ngamloi. Ai isa phauba madaw karamna mafam sidagi nanthokani tayong pana thokani khangdaduna asuk sang matamse ithanda leriklibani. Asumna mana mafam atu lakibagi wari bumba amata sithadana jinglai aduda lirami. Asumna nongma nongma haukhre jinglai aduna liklai nganbibu noknaba nungaita wakal khandanaba kana hotnaduna liklai nganbibu chaning muthakningba setningba apama khuding maning thunganduna yamna nungaina thambirami. Liklai nganbidu jinglai aduga adumna leibaduda wakal nungaitaba khara makhaidi pharami. Asumna sum haukibana sahi hum suba numit aduni liklai nganbi amadi jinglai ani leiriba likli adu khanghaudana yamna kana niklaklami. Tawriba mataw aduda Rajkumar liklai nganbi yamna pakhatlami aduga jinglai aduda yamna pakhatna hanglai. Karino tawriba mataw asiba? Jinglai aduna khumlai. Nahaki matam loi likli manung asi leibagi. Asumna wari sanaringai ngayaki matungda likli adu sekhaiduna kairai. Adumni he kairakpadagidi liklai nganbi mafam khangdana pairaga tarai. Tanjaduda jinglai adu paisilaktuna liklai nganbibu magi mananganda tunghanduna okpirami. Adubu liklai nganbi likli manung adudagi thorakpa matamdadi miyoibagi khunawbi muktang saurami aduga jinglai adusu apikpa jiba mu oirami. Mataw aduda liklai nganbina hairai. Karino tawriba mataw asiba? Aibu aigi hanagi fibam aduda amuk hana halakpa oirakpa yaroidra? Liklai nganbigi wafam aduda jinglai aduna khumlai. Yagani miku khara dangaiko. Asumna hainaduna jinglai du liklai nganbiga loinana leikol adugi asungma mongsong amada yamna kana paisilami. Mongsong aduda hek tasinbadagidi liklai nganbidu hanangi fibamda hanjilakle aduga liklai nganbina jinglai adu thirakpa matamdadi magi matungda yamna sauba ubada kiba phanglaba jinglai ama leptu lerami. Madu ubada liklai nganbi maning khangan hali. Liklai nganbi mataw aduda jinglai aduna hairai. Aini kigana nangi napalna ngasidi aisu likli manung adudagi
ꯊꯣꯔꯛꯄ ꯉꯝꯖꯔꯦ꯫ ꯅꯍꯥꯛꯀ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯤꯛꯂꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯒꯅꯤ꯫ ꯍꯥꯏꯌꯨ, ꯍꯧꯖꯤꯛ ꯅꯍꯥꯛ ꯀꯔꯤ ꯄꯥꯝꯃꯤ? ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯆꯤꯡꯂꯩ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯅ ꯈꯨꯝꯂꯛꯏ, ꯑꯩ ꯍꯧꯖꯤꯛ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯊꯥꯡꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯄꯥꯝꯃꯤ꯫ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯆꯤꯡꯂꯩ ꯑꯗꯨꯅ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯕꯨ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯇꯣꯡꯍꯜꯂꯒ ꯅꯣꯡꯊꯥꯡꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯄꯥꯏꯔꯛꯄꯅ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯊꯥꯡꯒꯤ ꯂꯩꯕꯥꯛ ꯌꯧꯔꯛꯂꯦ꯫ ꯃꯤ ꯄꯥꯛꯅ ꯇꯥꯟꯅꯗꯕ ꯃꯐꯝ ꯑꯃꯗ ꯀꯨꯝꯗꯨꯅ ꯆꯤꯡꯂꯩ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯆꯪꯈ꯭ꯔꯣ꯫ ꯑꯩꯁꯨ ꯅꯪꯒ ꯆꯠꯃꯤꯟꯅꯗꯨꯅ ꯃꯤꯔꯛ ꯑꯁꯤꯗ ꯆꯪꯂꯕꯗꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯀꯤꯗꯨꯅ ꯈꯥꯔꯩ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯆꯤꯡꯂꯩ ꯑꯗꯨꯗ ꯇꯧꯏꯃꯜ ꯈꯪꯕ ꯎꯠꯇꯨꯅ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯑꯩꯅ ꯉꯁꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯤꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯆꯤꯡꯂꯩ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯁꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯊꯥꯡꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯅꯣꯡꯊꯥꯡꯕꯨ ꯎꯅꯕ ꯂꯥꯛꯂꯦ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯁꯅꯥꯊꯣꯡ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯄꯥꯟꯅꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯅ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯑꯗꯨꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯕꯒꯨꯝ ꯉꯥꯏꯕꯒꯨꯝ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯪꯂꯛꯏ, ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯀꯅꯥ ꯍꯪꯕꯅꯣ? ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯦ? ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯑꯩꯁ, ꯑꯩꯅ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯊꯥꯡ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯗꯤ ꯑꯩꯕꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯍꯜꯂꯛꯇꯕꯁꯦ꯫ ꯑꯗꯨꯅ ꯑꯩ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯅꯕ ꯄꯥꯝꯕꯩ ꯑꯃ ꯍꯥꯟꯅ ꯊꯤꯔꯒꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯅ ꯀꯩꯁꯨ ꯈꯨꯝꯗꯅ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯚꯤꯃꯥ, ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ꯫ ꯅꯍꯥꯛꯄꯨ ꯀꯅꯥ ꯎꯅꯕ ꯂꯥꯛꯄꯅꯣ? ꯍꯟꯗꯛꯃꯨꯛꯇꯤ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯏꯅꯦ, ꯑꯩ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯊꯕꯛ ꯑꯃꯠꯇ ꯊꯤꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯩꯕꯨ ꯊꯕꯛ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨ ꯏꯅꯦ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ, ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ, ꯅꯪꯒꯤ ꯊꯕꯛ ꯑꯗꯣ ꯑꯩ ꯄꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯅꯨꯄꯤꯗꯨꯅ ꯁꯤꯟꯕꯤꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯃ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯊꯥꯡꯗꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯒꯗꯧꯕ ꯀꯨꯏꯔꯝꯗ꯭ꯔꯦ꯫ ꯅꯣꯡꯊꯥꯡꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯊꯥꯡꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯕ ꯃꯇꯝꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯣꯡꯊꯥꯡꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯞꯆꯦꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯀꯤꯕ ꯐꯪꯂꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯤ ꯅꯤꯡꯊꯤꯖꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯛ ꯃꯤꯒ ꯎꯅꯕ, ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯃꯄꯥꯟꯁꯨ ꯁꯨꯊꯣꯛ ꯊꯣꯛꯇꯦ꯫ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯀꯣꯛ ꯑꯃꯗꯤ ꯃꯃꯥꯏ ꯄꯨꯟꯅ ꯐꯤ ꯑꯃꯅ ꯑꯗꯨꯃꯛ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯊꯥꯡꯒ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯊꯥꯡꯕꯨ ꯅꯨꯡꯁꯤꯔꯨꯕ, ꯄꯥꯝꯖꯔꯨꯕꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯊꯥꯡꯅ ꯃꯥꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯤꯛ ꯑꯃ ꯁꯤꯕꯤꯒꯅꯤ꯫ ꯂꯤꯛ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯦꯛ ꯐꯪꯂꯕꯗꯤ ꯃꯍꯥꯛꯀꯤ ꯄꯥꯞ ꯑꯗꯨ ꯀꯣꯛꯇꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯑꯗꯨꯃꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯅꯣꯡꯊꯥꯡꯅ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯕꯨ ꯀꯥꯎꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯒ ꯎꯅꯕ ꯐꯪꯗ꯭ꯔꯕ, ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗ꯭ꯔꯕꯗ ꯅꯣꯡꯊꯥꯡ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯒꯤ ꯂꯩꯕꯥꯛꯇ ꯀꯌꯥꯔꯛ ꯂꯥꯛꯇꯨꯅ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯕꯨ ꯊꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯒꯤ ꯃꯄꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒꯤ ꯂꯩꯋꯥꯅ ꯅꯣꯡꯊꯥꯡꯒꯤ ꯃꯃꯤꯠꯇ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯑꯀꯥꯏ ꯑꯇꯣꯏꯅ ꯊꯜꯂꯕ, ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯃ ꯑꯣꯏꯅ ꯎꯍꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯊꯥꯡ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯕꯨ ꯊꯤꯅꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯈꯤꯗꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯂꯨꯍꯣꯡꯕ ꯑꯁꯤ ꯃꯁꯥꯅ ꯌꯥꯅ ꯍꯔꯥꯎꯅ ꯍꯣꯡꯒꯗꯕ ꯂꯨꯍꯣꯡꯕ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ꯫
ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯕꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯎꯅꯕ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯣꯡꯊꯥꯡꯅ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯕꯨ ꯀꯟꯅ ꯊꯤꯔꯤꯉꯩ ꯐꯪꯃꯜꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥꯕꯨ ꯂꯨꯍꯣꯡꯅꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯊꯧꯗꯥꯡ ꯂꯧꯍꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯅꯣꯡꯊꯥꯡ ꯂꯨꯍꯣꯡꯕꯁꯤ ꯌꯥꯅꯤꯡꯗ ꯌꯥꯈꯤꯕꯅꯤ꯫ ꯁꯣꯝꯗ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯅꯣꯡꯊꯥꯡ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯃꯊꯟꯇ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯑꯣ, ꯃꯍꯥꯛꯇꯤ ꯑꯩꯕꯨ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦ, ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤꯒꯗꯧꯔꯤ꯫ ꯐꯔꯦ, ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯕꯅꯤ ꯈꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯊꯥꯡ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯈꯤꯕꯤ ꯅꯨꯄꯤꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯃꯁꯤꯒꯤ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯀꯥꯗ ꯑꯃꯨꯛꯇ ꯊꯤꯜꯂꯨꯁꯣ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯁꯨ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯅꯨꯄꯤꯗꯨꯗꯒꯤ ꯂꯧꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯣꯏꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯂꯨꯍꯣꯡꯐꯝꯗ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯩꯅꯥ ꯑꯃꯒꯤ ꯐꯤꯖꯣꯜꯁꯨ ꯅꯤꯡꯊꯤꯅ ꯁꯦꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯌꯥꯝ ꯑꯗꯨꯒ ꯅꯍꯥꯟ ꯃꯈꯩ ꯎꯅꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯈꯛꯇꯗ ꯎꯅꯕꯅꯤ꯫ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯛꯀꯅꯤ ꯈꯟꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯀꯣꯛ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯃꯆꯥꯏꯕꯦꯝꯃ, ꯑꯩ ꯃꯆꯥꯏꯕꯦꯝꯃꯒꯤ ꯑꯆꯥ ꯑꯊꯛ ꯄꯨꯖꯔꯛꯂꯤ, ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯂꯨꯍꯣꯡꯕꯁꯦ ꯑꯩꯒꯤ ꯐꯝꯗꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯂꯤꯛ ꯑꯗꯨ ꯈꯛꯇꯅꯤ꯫ ꯑꯩ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯊꯥꯡꯗ ꯂꯨꯍꯣꯡꯗ꯭ꯔꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯁꯤꯈꯛ ꯂꯣꯏꯈ꯭ꯔꯕꯗꯤ ꯂꯤꯛ ꯑꯗꯣ ꯑꯩꯒꯤ ꯐꯝꯗ ꯁꯣꯏꯗ ꯁꯤꯟꯅꯔꯛꯂꯒꯅꯤ꯫ ꯂꯤꯛ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯅ ꯑꯃꯨꯛꯀ ꯀꯧꯔꯛꯏ, ꯑꯣ ꯃꯆꯥꯏꯕꯦꯝꯃ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯀꯨꯝꯂꯛꯏ, ꯍꯣꯏ ꯆꯪꯉꯛꯑꯣ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯍꯦꯛ ꯆꯪꯂꯛꯄꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯈꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ, ꯃꯁꯦ ꯅꯍꯥꯛꯅ ꯌꯥꯗꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯉꯛꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯍꯥꯛ ꯉꯁꯤ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯀꯩꯅꯥꯒꯤ ꯐꯤꯖꯣꯜ ꯑꯁꯤ ꯁꯦꯠꯂꯒ ꯅꯪ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯊꯥꯡꯒ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯃꯥꯏ ꯑꯗꯨꯁꯨ ꯐꯤ ꯑꯃꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯨꯝꯖꯤꯟꯒꯗꯕꯅꯤ, ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯣ? ꯃꯆꯥꯏꯕꯦꯝꯃ, ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯂꯕꯗꯤ? ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅ ꯈꯣꯟ ꯀꯟꯈꯠꯅ ꯍꯥꯏꯔꯛꯏ, ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯧꯔꯤꯕ ꯑꯃꯅ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯤꯛꯇꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯕꯨ ꯅꯝꯗꯅ ꯃꯥꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯐꯤꯖꯣꯜ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯠꯂꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯃꯥꯏ ꯑꯗꯨꯗꯤ ꯐꯤ ꯑꯃꯅ ꯈꯟꯈꯤꯕꯅ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯃꯁꯛ ꯎꯗ꯭ꯔꯦ꯫ ꯂꯨꯍꯣꯡꯐꯝ ꯌꯧꯔꯕꯗ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯊꯥꯡꯗ ꯇꯞꯅ ꯀꯧꯔꯛꯏ, ꯅꯣꯡꯊꯥꯡ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯊꯥꯡ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ? ꯅꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗ꯭ꯔꯤꯕꯁꯦ? ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯔꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯍꯜꯂꯤ꯫
Asumna Rajkumar Nongthang yamna nungaitana makha taraki. Sidi ayha nangonda aige semu wari si lirage. Nahakna ai wari si khanglaga luhong basi pamlabdi hongnasi. Aduga nahakna pamdrabadi luhong basi nasani yade haiduna adumang hairo. Ai tasengna luhong basi isana pamna hongba madi natte. Tangai padana aigi pai pungon haiman madagi ai hongmani. Aigidi aina thamoi sena nusijabi kanagumi ba leisai. Mahakta mafam khangdana mangkre. Ai ngasisu mahakpu nusiri. Liklai nganbi nungthangi nungaitana hariba wafam adu tabada mana hana khalu pumnamak aranmo oiramle. Madu khanna yamna nungaijaramde hauzik phawba nungthanga mabu nusirami. Mathanta wakhalda khalli. Oh, hauzik phawba made aibu nusirami. Aina mabu kayada lana lauruba. Aibu miyama manga sida mangonda aibu karamna masak takani. Liklai nganbi wakhal ama lai aduga makha tana hairai. Karigino kangsi sina asaba kaina sigidamakta khingliba. Karigino leising asina asaba kaina sigidamakta leisa tamliba. Nongthang wahisinu tabada karino khangdruna hanglai. Karino nahakna haibasing aduba. Liklai nganbina khumlai. Masi nangaigi khangnaba wahi oisi. Aikhoi ani khak leiba matamda wahise aingonda hairo haina haibiro. Rajkumar Nongthangsu wafam adudi yarami asumna Rajkumar Nongthang amadi Rajkumar Liklai nganbi ani luhonglami. Luhongbadu loiraba matung Liklai nganbi luhongfam adudagi prapap thoraktuna Rajkumar aduna lehoriba kaadu changlaktuna magi thabak subagi fizol adu hongdoklami. Aduga kaadudagi thokre asumna mayam tinba langwa loiraduna numisu tasilaklami. Rajkumar Nongthang Rajkumar adugi kaada changlai. Rajkumar aduda Nongthang nanglai. Kasaigi wahedo amuda gairo kasai bema. Rajkumar adu Nongthang na haibu wadu karino khanglamde. Ngaya khalla matung khanpam khangdruna hairai. Kari wahi oirabano aidi kaure. Arubu wahi karam tawbano. Nongthang Rajkumar adugi wafam aduda yamna ngaklami. Aduga ngayaki matungda Nongthang wakhal tarakle. Ngasai maga luhongliba nupidu Rajkumar asinatte haiba asumna khanna Nongthang asengma khangdadi khanglagi matagum hanglai. Ngasai aina nangi ngaksamna sibikiba likadudi. Rajkumar du pakhatna khangang hanglai. Kari haiba likado kasai sikraba. Rajkumar sigi wakhaldadi luhongbu loiraga pirakadra haina khalubani. Rajkumar duna makha tarai. Mahakna soidana huranduna puduna sienkiramnani. Tanjaduda Liklai nganbi kaadugi thongdu hangdoraklaga hairai. Ai kanagisu mapot mara lauraga kadaida siselai. Rajkumar Nongthang Liklai nganbi ubada pungangakle asumna wahay amata phawba hainaba nangdringai. Rajkumar duna Liklai nganbi ngaksamdagi lik adu munnabu hotnarai. Adubu lik adudi Liklai nganbi ngaksamdagi mana fana kana hotnadunasu langthokpa ngamdre. Upai leitraba Rajkumar du magi pap adugi matangda asengma sumu pumdamak haizaduna lik adu mangonda pibinaba haizarami. Wafam adu tarabada Liklai nganbi nanglai. Lik ase nangi ngaksamna sirabadi nangi papado kokadoribra. Rajkumar duna makha tarai. Kokadoribani. Aibu anabu bok amada amukta pokpiyu na hakna. Asumna tawringai ahing adu suloikiduna nongalakli. Nonghek ngalakpagadi Rajkumar adu akiba phanglaba sakma madu olakli. Madawaduda Liklai nganbi magi ngaksamdagi lik adu lauthoklaga Rajkumar adugi ngaksamda sibiraga hairai. Aigi pamda sanalupa landungi kanaba apama leite. Aigi haibabu aigi nusiba mahakna punsi supa nusina luna sana tawbiba.
ꯅꯨꯡꯁꯤꯅꯅ ꯂꯩꯖꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯅꯪꯒꯤ ꯉꯛꯁꯝꯅ ꯁꯤꯕꯤꯔꯤꯕ ꯂꯤꯛ ꯑꯁꯤꯅ ꯅꯪꯁꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯤꯛ ꯑꯗꯨ ꯁꯤꯕꯤꯔꯝꯃꯤ꯫ ꯂꯤꯛ ꯑꯗꯨ ꯍꯦꯛ ꯁꯤꯕꯤꯕꯒꯗꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯣꯏꯈꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯑꯗꯨꯒ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯑꯃꯗꯤ ꯅꯣꯡꯊꯥꯡꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯣꯡꯊꯥꯡꯅ ꯂꯤꯛꯂꯥꯏꯉꯥꯟꯕꯤꯗ ꯍꯪꯂꯛꯏ, "ꯅꯍꯥꯟ ꯃꯈꯩ ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯑꯩꯅ ꯅꯪꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯏ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨꯁꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇ, ꯑꯀꯥꯏ ꯑꯇꯣꯏꯅ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯎꯔꯝꯃꯤ." ꯅꯣꯡꯊꯥꯡꯒꯤ ꯋꯥꯐꯝ ꯑꯗꯨ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯃꯥꯅ ꯅꯣꯡꯊꯥꯡꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯕꯨ ꯂꯤꯛꯂꯤꯒꯤ ꯃꯅꯨꯡꯗ ꯆꯍꯤ 6 ꯊꯝꯖꯤꯟꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯑꯇꯦꯛ ꯑꯀꯥꯏ ꯀꯅꯥꯃꯠꯇ ꯂꯩꯇꯅ ꯎꯍꯜꯂꯤꯕꯗꯨꯁꯨ ꯑꯩꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒꯤ ꯃꯍꯩꯅꯅꯤ." ꯑꯁꯨꯝꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯔꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔ ꯅꯣꯡꯊꯥꯡ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯛꯂꯥꯏꯉꯥꯟꯕꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗꯨꯅ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫